Matamgi Manipuri Wari channel asibu tabiriba khwaipom namakpu taram nokjari. Ngasi su mahangsangom Minungshiduna taramanga suba tangkak amok buduna lakjari. Mayam punna taminarasi. Lammadok henbra. Anamso aduki matikan bra nupi masi. Luiselo hairam labani mangi mapuri bana. Adubu tadi manada habdi. Thawasa da kai phaizuptuna makoktu kuptuna tumlaga leiri. Lushin baloiraga thorakliba nupado sangninga e. Magi wa thawasa de haina tumduna leiri nupi magi managa changsanduna hairi e. Lushin balorba hangyaw na hanglakliba ni henja thoibi sata sinade yangamba makotuna mukhang met aduna. Tadrin haise. Yambungo nam trapiro, ay hakjang amdi. Dajen kumbado di gambra. Screw nan thokpani nam kumnai biadri. Handak marak henjana machinkan khalak libasi hiyangam bagi maong dani. Kisaki jaribani adugo hiyangam bagi wada kahen bayang dabana mamulu na tawbana majinu kajik kumbani. Masina thakka gi hay bagi wadi natte. Hiyangam baso henjagi matawdu khangi wangang bada koiraktaba matawduda harangbu phaungjaribani dabka tawadana ma sai jalagli nasana khangna fido lushin haibra aina lushin bio haibra henja khangpre khangna phok hamgalakli makoktu khangaw ngawraktuna makotuna paisilanga taminle hiyangam ba makhwangda metladuna haina tanayadi lamsei khajik khajik dei yam helakadawri Jay mapairanga sandarakani ko. Nakok to sungor manine khatpada. Yambung na pangang nangangi. Thokpiram ay lo shinjaragi. Hiyangam ba pairap yangamdana kadagi thokre. Hanja sa pamangdagi kumthaduna mafi hongdokduna jangai. Party chani haibaduda mamay mamita kara kesela ihanadagi. Kahera ke mahimbagi ke banate. Hiyangam bagi may choptana bahayduna kara kakkerakpe wane. Pumloy loy rehay baga kadagi thorakli. Yangam ba sofana famdana layrami. Yamba thongna matawasi. Yangam ba henjadi yang naglaga. Lupinoy si keradi ingbaga si kangday do jumjani ne. Henjado tingag-tingag yung ngai kahina de sinik sinmanate. Lipstick karasang basira kiba haise. Yangam ba pamlamba dagi hagod do na henjagi kala jangkri. Henja mangi phone do lauthok to na yingjarai lipstick khara ngange do handkerchief ama tawraga khajik nan thoi se sweater sililo dari do phaningadi yarni yambo aina selima dress ka jana rin dong ne se shalong ne ai thomange ko dang tholong na batawr janjan su kawraga puna thokmina rau ko yangam mana mang tha duna thokre henja sa thoinga loina na tabna thorakle Makana sakina tawri sangdo bada. Imase, kain day duba? Saki wangang de, toy kang law rakli. Tadrong. Ho, tonga na jagi, tonga na jargi. Ichiani popo bune, mama masakang de ne. Nungay dawri. Chik the chik selak labade, imahay basidagi hen balay te haise. Ay ngi jasang sinane, kang manat ne. Ha, bitom na hela harabani da, yeng na bahay do ni. Mama na daw na, mama na pangwani. Hotnabiro ngamna ba ay haira kharle yum tokpan thokra loire Saki machagi wando da mamitu khani ngai thoi sumama de phairam yengamaga thorakle party mafam do yong baga ahom du changai nabi ani do di blind ni kainge party no haiba ani do khangba natte amana nupa na yaraktabagi tension na wang kari bane aduga amana masangam da baga kainga polapun salimbane Yangam basani do mapam jabam da pamalam duna manang na jangkre. Nama, drama yangse. Karambay no. Chinese drama ne, jukay na kumbada. As, ay din jukay da ngawi ngo. Tu. Wahay do harang ka drama do ki, picture do lag ne. CNR perfect, husband hay na thari. Ko na yangase, mayam din mga famsadam, poning bado, inapasanangang nakiray. Thôi su phone do off do na chumna phangkre ngayak lei maga party do hongna hainarak le
Good evening, ladies and gentlemen, and thank you. Yam chawna sinba nate. Khudakki oina khanghaudana sinbani. Party sibu achimma thabak kayandagi matam khaidokpiduna lakpibagidama amukka sana thagachari. Maruoina party sibu silibagi maram haidringaida mayamna thodok hendokna masa khangbiriba mayamna RK haina sa khangnariba Rajkumar Hiyangamba Ningthouja bo stage thakta kaushinbagi ayabado mayamni mafamdagi lawjagi. Hiyangamba sunofet tawduna stage thakta karai. Aduga mayamdo mungtang makutulonadana khuramai. Microphone duna. Good evening everyone, presenting here for today's party. Makhal makha kayagi press media gi team singbo so matam jana lagduna party sibu sarugya bibagidama thagachari. Kahen harau bagi party sunate, nungai tabagi sunate. Ngasi sisinari masi shumaina matang matam chadana party tawribagi maramdo haibinaba aingi naw joy da microphone se khochina zagi. Joy na mo. Hojik haibi kresarna kahen harau bagi sunate, nungai tabagi sunate haiduna. Ado aigi mutadi ngasi saliba party se khwaidagi harau bamadi nungai ba party ni haina thamjagi. Mamang tha mangagi mamang danam kiba film Sir RK Hiyangamba puthokibado Best Film of the Year tabagi sinjabani. Aduga film ase akoi Manipuri ge lol da ujarabaso English subtitle habduna atoba jati religious kayana yengba yabagi khudong chaba kaya do thamje. Aduga party ase makha tarak poina koi Sir Hiyangamba na isai ma khudol tamina magidamak te so haijari. Koi film no khangroi namse Henja khang da haibago makok do phat hai aduga pham ganam khibra as ei dong kok ngaurida Hiyangamba mana pairiba guitar do semna duna isai sakpa haurai asengbadi sai duet ni female and male ado aina dong pula female sa sakjaragi nokvetong hairak bawani henja de Hiyangamba ding kibadagi mitfam hongre ahan bani mana samna Hiyangamba dingba yengli haiba phongba ma masana khanglibra khangde taning ba khonjel do nangi ta hallo na padaigi uning ba shakdam do nangi yingja ki pinja balaitana ngayag laybaga party refreshment kay tawduna loishalay. Yum yorakpada pung 8 muktari. Masa-masagi kada pothana na bahayin na jagnakri. Hanjari masaga ngamdabaga hamungda hekyobaga anong pothakri. Hiyangamba mapi hongdoktabi teres mathakta kada na domina lepdi. Poketagi churut machayi malawthokduna thakli. Asumna samhawke Thoiga Hiyangamba so office chatkri. Hanjari masangamdabaga kaiga matam khara pothanjara sanu haiduna office lepibani. Barak sida sakika langlinga paduna hanjabo yumdo da leiba ngamdana ba haiduna Hiyangamba leitaba kanda thina tawwa lepte. Hanja sumagari ba makai khangduna Hiyangamba da wamajit amphaw haiduna lei. Nungthalge pong baro khare helakpa dawaidani langlendu lagli. Saki langlen ubada hekta harau tawduna jangminarai. Ichabu wamrane wahade de masi Saki manungnom don chenduna homo tamran he ising asaba khajik thangalune aigi maula ise masa sangdongna ba waramani do somden jasu Saki na hari badu taraduna kitchen na changlakdaga gas je singlo thangali mai ngalang tabaga kaiga amuk ngang batari haiduna ngayak leibaga ni do kitchen na changlakdi langlen do tawrage haibagi matangkumna Hanja bucket amdam isungum thaidukpio aidi hairui marenga do gonduna hairakpani hanja samana batanduna hoimai haida bucket ama lawraga isung do haina batawi isung do samagi manelga kainga makok do kitang leithokduna hai langlen chamakotagi thangdu makol thona thangtaraga lawri Ima
Henja sa khangbre khangna chokhat paduda makoi ta pairamba ising asamba do makhong deloi haijeli. Henja ising asaba haijin bagi China do khangba ngamdraduna thangna babarum da jangduna ising aing bakhara haijeli. Langlen chonokrem haigrem na duna jangsilak naga. Khangbra kanana ngamge do hawjik ting na bhaiduni. Ushitana yengamduna thokre henja hawjik da mapi taja khonjol thokna kap thorakli. Asakwa punsi siku karama punsi do. Aina kanada kari lalo bagid. Asuk yam dawa ma thengsi. Aingonda sinami isibo. Machuna wahai do hairaba so ma pendri handak matangsi. Yumsidagi khong thangdukduna jotlangi khanlaba so yangambabu kibana jotpa ngamde. Tawel ama tongduna makhongdu tapna nan thokli. Ising asama hijankhiba jaga do ngangsang ngangli. Tawel duna nan thokpa henman bagi unsa do segai ba yaurambani. Henja su yararoi khangladuna magi kada sekla karakli. Phone do lauraga thoida hana call tawi pai khalakti. Yangambada muk tawi adushu pai khalakti. Somdadi thoi yangamba makoi animakto board member singa meeting kana dauri. Aruba meeting oibadoda phone do silent thambani. Henja jaina da hemen bana mameto shinduna khangli. Sum henjalak badoda mamai mameto homangak ta ngairi. Phone do lauthokduna yangambada call amuk hana dauri. Handakti nupi mana pairi. Hello. Hanja nupi duna hello hari badu tade khonjol nikli. Yamba. Yamnam da thuna lagbiyo. Ai. Wado hai baloi dringai. Hello, kana oi birabana. Somda sardo meeting am kan tauri. Athoba gina jadi hore meeting selo ra tawjarage. Hanja masana phun galakti. Wahaiba phawba ngamdre phone duna kana thamduna makhan tapna phamtharai. Henja masana phungalakli wahaiba phawba ngamdre phone duna kana thamduna makhana tapna phamtharai. Okay. Patang asida meeting solution lase. Wahai do haiduna thorakli sinana. Sir gi phone call am lambani. Kanagina. Adudi hang jawde sir gi phone da sanaina disep tawi. Yangam bajalamba de lepduna sinadagi phone do lauraga call back tawi pai khalakdri. Yangam basina dengna duna kai harage. Yomda kai nom thokpadi mali. Yomda thunam talak bion hairami. Yangam basinagi wadoda kai dawrajanu khanna. Ai yom faudum da jalokige. Sure, meeting di. Cancel da buya ba kai dawro. Yadaba kai duda nangnu mahsenduna tawbra ma dawrama. Yangam basa hobe thokre sinada to min leptuna le haure. Thoishu manam sigi miss call maduda call back tawi chakmane pai khalakti. Gari manung na tumina phamduna wakhala makhan bagi maong dalai. Abi mirror doda thoigi maong do ui tapna kawrakli. Madam, kadawre. Yomnom na chalo. Madam asomda aina isidaw. Inam sidaw kinom dom daw mali. Kasulay da bada call dog nati. Abi do mamay no palay do na yumlom da halak na batawi. Yangam ba na yorok pada mayay kada lang len ka sakiga pam na lerami. Yangam ba perpep changag do na. Imasya, sanade. Sakiri ngangag na. Kanano sana hay ba? Hanja thoy bidi hay ba ni? Sakiri pay thorak do na. Holay ram ni, ay ka khang di ko. Ngasi yum sida kay thok thoki ge. Ngasay ising haidinkiba do sakiri khangba natti langlen do pa khalakli. Karino nei sana nangna probabla ga sois da hariba wa mem se ba. Kari kumba he magi matuna ma soma ba. Nakoy ani mag aina kadaro kadeng. Wahai do haiduna prapra mathak da karakli. Henja gi kana janga e henja na makhana famduna kyan mangna ga leri bado bada jansilak laga. Henja tabro. Pamkat ka daw baga urakli, ngurok-ngurba makhong duda isang asaman haijan kibagi, ngangsangang na lain bada o bada, mapam kaday da nung kangdana, joy na makang pawrakli. Masama tumta ay nasena hong dabagi ni hay nagkalai. Adawatin taday, patpamkat do na makadakum tarakli. Sa kisyong ang lapdaw na, sana, kadaw re. Hiya nga masakida mamit kaneng na do na. Imasiso, napinig ko.
nupi mo oiraga nupi magi awaba masak khangdaba ima se busaro mi mabo pamde hanthaba taki mi ni haiduna tokai na khaiba ngambi ima se nang sunong madi mangonda phangliba chaina se asigumna suksoi soidana phangakani haibase kaudubadi phai jek tu chakselak aigi cha aigi mausidagi ahenba kanamta leitabani ima sigini haiduna masidagi henda kana sulairu masimani kaugana thoida pakhalap tawna changsilak daga yamba inam sikadawrage jan aigi kana changaga dress khara pack tawro kana inya yamba nanam sigini kaigino yamba sana lengadaba mafamsida leiradine nongmagi ahena hemba thawdo kaya tholakani thoktanaba aigana namsiga yumsi thadokduna chatpa taridana chalo dressing do pack do aduga nangso hospital la law thoishu ik aga dawduna lehawri saki sa prok jakna haifam tofam khangdabida sofa juda pham tharakli thoima pi rajin thokibadu da yenglanga langlenda loina tainara imung thukai bidi nangdi nungaro pelo ne nangdi mung sena tokai tana leibase uraga nang loi pel yam pam badai ne imung sigi ma oiba ha yam pam dai ne yum sigi yumbure bi hewra nang hojikna nimda horona machu manaw gi mariso nangna tan han dawre ne mama ma cha oibe mariso tatnari dana nang ngai suni nang kodom chena tashindana mabung haimbagi matong inna mabungi kana changa hek jangak baga table mathakta thamiba photo do urai mama sine mabungni leiki traba mabu hek pokliba mapane amadi mama samakne photo do da momonokna tuminna lepliba do uraga tabna changselanga hairai aba imung se kangkhong jai babung na wana semga charamba nungairamba imung se kangkhong jai na chaina semgat ngamgani bat hajadri babu kaigin ai Manipuri oina po amino baba kaigumai na nupa mo ina poklamadi pangal putok ko ngamgadam ni ko baong